Naronda Çhanglakpa Myanmar Miyoi Chani ga Yankhai Mapan Myanmar Da Halhankhre Haina Chief Minister Nongthongbam Biren Phongdokhre Haukiba Chahi gi May ahumdagi March ki Mari ing lising ani ga sumna kunga Mari faubada Manipur da Myanmar dagi Naronda Çhanglakpa Myanmar illegal immigrant Chani ga Yankhai Mapan Myanmar Da Halhankhre Haina ngasi Taraganithoi suba Legislative Assembly gi Manga suba Assembly Session da Chief Minister Nongthongbam Biren Phongdokhre Myanmar da thokliba irang asina maram oiduna haidiba Myanmar illegal immigrant singasi Manipur gi Kamjong, Tamenglong, Chandel, Ukhrul amadi Churchandpur district singda changlakhiba adu state amadi central government agencies singna masagi maramda Myanmar Da Halhankhre Haina Chief Minister Nongthongbam Biren na house da thamki hairi hojik chathariba Manipur Legislative Assembly session asigi mari shuba sitting da Congress MLA TH Lokeswar na hanglakpa supplementary question gi paukhum piraduna Home Minister gi fam supai diba Chief Minister Nongthongbam Biren na Manipur da Myanmar National Nupi angang yauna punna miyoi lising taruk ka chatret ka yankhai ga mari Manipur gi tongan ba Myanmar ga tainabada leiba district ki relief camp singda changjafam loduna leidi haina mahagna phongdokhi hairi